ꯁꯥꯔꯁꯦ ꯉꯁꯤꯗꯤ ꯁꯪꯒꯣꯝꯁꯦ ꯂꯤꯇꯔ ꯑꯃ ꯂꯧꯖꯔꯦ. ꯇꯪꯍꯟꯈꯤꯒꯦ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯍꯥꯞꯆꯜꯂꯁꯦꯕꯀꯣ ꯆꯦ ꯁꯣꯟꯅꯕ. ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ. ꯑꯗꯣ ꯚꯤꯅꯦꯒꯔ ꯂꯩꯔꯗꯤ ꯚꯤꯅꯦꯒꯔ ꯍꯥꯞꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ. ꯑꯩꯗꯤ ꯚꯤꯅꯦꯒꯔ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯨ ꯑꯣꯏꯅ ꯍꯥꯞꯄꯒꯦ. ꯁ꯭ꯄꯨꯟ 2 ꯂꯧꯖꯔꯦ. ꯑꯃꯨꯛꯇ ꯄꯨꯂꯞ ꯍꯥꯞꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯈꯔ ꯈꯔ ꯍꯥꯞꯄꯒ ꯑꯣꯠꯄꯤꯒꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯌꯥꯝ. ꯑꯗꯨꯒ ꯁꯨꯝ ꯑꯣꯠꯈꯥꯏꯔꯁꯦ. ꯑꯗꯨ ꯃꯌꯥꯝ ꯆꯤꯁ ꯈꯔ ꯈꯔ ꯑꯣꯜꯂꯛꯑꯦ. ꯁꯤꯁꯦ ꯏꯁꯤꯡꯁꯦ ꯄꯨꯔꯥ ꯒ꯭ꯔꯤꯟ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯣꯠꯄꯤꯒꯗꯕꯅꯤꯀꯣ ꯃꯌꯥꯝ. ꯐꯖꯅ ꯑꯣꯜꯂꯦ ꯑꯗꯣ. ꯃꯌꯥꯝ ꯁ꯭ꯇ꯭ꯔꯦꯅꯔ ꯑꯃꯗ ꯑꯁꯤ ꯆꯨꯝꯊꯣꯛꯑꯒꯦ ꯃꯍꯤ ꯃꯌꯥꯝꯁꯦ. ꯑꯩꯒꯤ ꯁ꯭ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯂꯩꯇ꯭ꯔꯦꯀꯣ ꯃꯌꯥꯝ. ꯁ꯭ꯇ꯭ꯔꯦꯅꯔ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯆꯥꯝꯊꯣꯛꯄꯗꯣ ꯃꯍꯤ ꯊꯤꯗꯣꯛꯑꯒ ꯊꯝꯃꯦ. ꯑꯗꯨꯒ ꯃꯌꯥꯝ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯗ ꯅꯟꯖꯜꯂꯦ. ꯑꯗꯨ ꯃꯍꯤꯁꯦ ꯁꯤꯗ ꯂꯣꯏ ꯆꯦꯟꯊꯔꯛꯑꯦꯀꯣ. 30 ꯃꯤꯅꯠꯁ ꯑꯃꯨꯛ ꯊꯝꯕꯤꯔꯁꯤꯅꯦ. ꯃꯇꯨꯡꯁꯦ ꯍꯥꯞꯄꯤꯔꯣ.
ꯃꯌꯥꯝ ꯊꯥꯔꯒꯦ ꯏꯁꯤꯡ ꯈꯔ ꯈꯥꯏꯗꯣꯛꯑꯦ ꯁꯤꯒꯤ ꯃꯍꯤꯁꯦ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯍꯣꯔꯦꯟ ꯁꯤꯗ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯇꯥꯔꯒꯦ ꯃꯌꯥꯝ ꯀꯔꯥ ꯃꯇꯝꯗ ꯁꯤꯗ